MLA Rameshwar Christmas kumai de saruk yakre BJP ki MLA Loremam Rameshwar maitai ne mahaki kairau AC ki manung na Christian lining satpa khulsing da pangthokpa Christmas kumai da kunja singa puna saruk yaminakre kairau AC ki manung da lairiba maring tangkhul siru amasung kabui na khundari ba puna khul tarakatreta MLA Loremam Rameshwar na satuna Christmas ki kumai puna pangthok minakhi ma ki maikai digi khulsing adu da khudol pot sing khusinakhi MLA Rameshwar na hai sahi lising kya khundamina duna laklaba Manipur bu thugai na mapan gi sapu yo na Manipur thugai ba pamasing na honariba si kaidanungda ngamlaroi da mani lamda masibu masjid kaya thona thugai na honariba singa si singa masum tamna lairiba akhoi punamang na sapmana lingjel thengna minasi amati lamda masida khundamina riba purup singi marakta nungsina dana ba hu kamsilakri ba kaya degi ngakthok minasi Anauba sahina lakpagi iroinana lamdam asida santi purakpa oirasanu haina MLA Rameshwar na phongdokhi Jharkhand da Maoist ani phari Jharkhand gi West Singhabum district da security force na Maoist ani phare haina police na phongdokri police officer amana phongdokpagi matungina Maoist sing adu ngarang West Singhabum district ki Manoharpur police station ki manung chana laiba Nandapur Surin Tola dagi phabani pharba Maoist sing adugi maming Durjan Jati Allies Durga Jati sei kunga mapana masum Bimal Nak sei kungi nuthai kawi haina phongdokla duna ma naiki makhoi anima West Singhabum dagini West Singhabum ki deputy superintendent of police Zaidip Lakra na haki security personnel sing ubadagi makhoi ani nan thoktuna sien khinaba honaki adabu security personnel sing na tana duna makhoi ani mak phaki haina phongdokla duna DSP Nike makhoi ani hauzik wahong pongsa thari US na Nigeria da leiba Islamic State ki mathakta Airstrike chathaduna landakre mox amada bomb pokhayanduna miyoi manga hatkri US na awanung sup thangba Nigeria da leiba Islamic State IS group singi mathakta Airstrike chathaduna landakre hari US military na Islamic State ki mathakta landari besit leiba adura leiriba Christian lining satpa miyoi singbu tathi tawoina tawbiba mara laitana hatokpiba amasum tuhatpiba kayagi pakum oina satakhibani US military na satakhiba landa adubu President Donald Trump na singthakibaga loina Christmas numita matik mayai leiraba amasum hena khudong thialaba landa adu IS group malem gi leimai digi muthatnabigi thawrangdani hari mamangda US President Donald Trump na karigumba terrorist sing asina mafam adura leiriba Christian lining chatpa singi mathakta miyot minai kya sathaba leptrabadi makoina tawjaba singi mahai makoina phangani hainasu President Trump na section warol thamkhibani IS group ki mathakta satakhiba landa adu taseng le haina Nigeria gi foreign ministry na phongdokpaga loinana United States ki Airstrike singna leiba sigi awang nungsup thangmada leiba mafam sing atamna landaki landa adu Nigeria lengak nasu mapung phana mating pikhi hari IS ki mathakta satakhiba landa aduga mari lainana US Africa commander na social media ra thadorakpa orolamada US ki mapangal unaba masum Nigeria gi authorities sing na haijarakpadigi kiningai oiraba landa asi satakhibane hari Nigerians authority na satakhiba landa aduda Soboto state laiba IS terrorist kya swatki IS ki mathakta satakhiba kiningai oiraba landa adu US lanmi singi mapangal utpaga natana America gi miyoi singi mathakta terrorist ki akituzum pirakpa kayabu mangan mangami haibadu mek sing utpani haina US Africa khamana phongdokhi Mox da bomb pakai handuna miyoi manga hatkri Nigeria gi awang nungpokta leiba Maiduguri city da leiba mox amada miyamna lai khurumna ringai khangogdana bomb ama pokhairakpadagi miyoi manga sikre amasum kunthraga manga na aso apana kre hadi Nigeria police na bomb pokhaibagi thaudo masa sijaraga bomb pokhayanuna landa sathaba oirambe haina phongdorakhi Nigeria police ki wangang loi nahumda sona bomb pokhaiduna khudong thiba thokliba mafam aduna masa sijaduna bomb pokhayanbagi khudam sing thengna khi hadi Nigeria da lepa leitana bomb pokhayanuna miyamda landabagi manungsana leiba asida Boko Haram yauna Islamic State terrorist sing na misa miyangi mathada kian khanganbagi thabak sing sathaduna lakhibani haukiba yum sakaisa numiki numidang na satakhiba landa do hausuk phawbi oina de terrorist group amatana makoina tawbani haina phongdurakpa leitri hari masa sijaduna bomb pokhayanbagi thagdok sing asida Boko Haram amasum Islamic militant group sing ayama matamna senaduna lakpaga loinana mamangda leiba asig awang pok thangba mafam singda masa sijaduna bomb pokhayanduna miyoi kya asiana yon khibadasu terrorist group sing asina thokan bani haina phongdokhiba leikrabane Paujal Pauksigi editorial miyamna thamjari miyamna sanakhiba sahi manga gi democratic right phangalu miyamna semalengana miyamgi yaifanaba thabak tawi madugi damakta ni democracy satpa leiba ama oina miyamgi sahi manga hak piduna lusingba ama ohelibasi
ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯊꯥꯒꯠꯈꯤꯕ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒꯤ ꯆꯍꯤ ꯃꯉꯥꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯇꯧꯅꯤꯡꯕꯗ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯁꯨ ꯍꯩꯇꯔꯕꯁꯨ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯃꯄꯤ ꯃꯄꯥꯒꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯃꯅꯤꯡ ꯇꯧꯍꯜꯂꯤꯕꯅꯤ ꯃꯤꯌꯥꯝꯗ ꯅꯣꯟꯖꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯆꯍꯤ ꯃꯉꯥꯒꯤ ꯍꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯈꯜꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯍꯥꯏꯖꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯅꯤ ꯃꯤꯈꯜ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯈꯤꯕ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯀꯥꯎꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯤꯈꯤꯕ ꯊꯥꯖꯕꯗꯨꯗꯒꯤ ꯍꯦꯟꯅ MLAꯁꯤꯡꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯦꯡꯂꯒ ꯚꯣꯠ ꯄꯤꯕ ꯅꯠꯇꯦ ꯑꯐꯕ ꯃꯤꯍꯨꯠ ꯃꯤꯌꯥꯝꯒꯤ ꯈꯟꯒꯗꯕ ꯃꯤꯑꯣꯏꯗ ꯚꯣꯠ ꯄꯤꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯔꯕ ꯇꯥꯡꯕꯜꯗ ꯐꯝꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯃꯤꯌꯥꯝꯕꯨ ꯀꯥꯎꯊꯣꯛꯄ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗꯒꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯗꯕ ꯐꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯟꯖꯔꯝꯕ ꯂꯝꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯁꯨꯞꯂꯤ ꯄꯨꯝꯕ ꯁꯤꯟꯅꯈꯤꯕꯅꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯆꯠꯅꯕꯤ ꯀꯌꯥ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯈꯔꯗꯤ ꯆꯪꯏ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯀꯦꯟꯗ꯭ꯔ 60ꯒꯤ MLAꯁꯤꯡꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ MLA 10ꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯈꯣꯏꯒꯤ ꯍꯛ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯇꯩ ꯅꯥꯒꯥ ꯃꯤꯇꯩ ꯄꯥꯉꯜ MLA 94ꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯃꯌꯨꯝꯗ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯕꯤꯕ ꯐꯩ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ ꯂꯥꯟꯅ ꯑꯃꯨꯛ ꯆꯩꯊꯦꯡꯅꯍꯜꯂꯤꯕ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯍꯟꯗꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯐꯔꯕꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯃꯔꯛꯁꯤꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯅꯞꯁꯥꯒꯤ ꯆꯦꯡ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯒ ꯀꯩꯊꯦꯜꯗ ꯃꯃꯜ ꯋꯥꯡꯅ ꯌꯣꯜꯂꯤꯕ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇ ꯃꯤꯌꯥꯝꯗ LPG ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯒ ꯕ꯭ꯂꯦꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯤꯕ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯕꯟ ꯇꯧꯒꯗꯧꯔꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯒ ꯄꯝꯊꯣꯡ ꯂꯣꯜꯂꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯄꯣꯠꯀꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯕ ꯃꯇꯝꯁꯤꯗ ꯀꯪꯒ꯭ꯔꯦꯁ BJP ꯑꯅꯤꯅ ꯍꯨꯟꯅꯗꯨꯅ ꯑꯐ ꯁꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯆꯥꯛꯊꯨꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯂꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯕ ꯁꯛꯄꯅꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯍꯧꯅꯗꯦ MLA ꯑꯃꯒꯤ ꯃꯇꯝꯁꯤ ꯆꯍꯤ 5 ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯃꯊꯪꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯊꯕ ꯉꯝꯕ MLAꯅ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯜ ꯄꯤꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯐꯥꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP MSAꯒꯤ ꯇꯁꯦꯡ MLA ꯃꯁꯤꯡ 32 ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯐꯝꯃꯨꯅꯕꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯦ ꯆꯂꯥꯏꯔꯤ MLAꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯕꯨ CM ꯐꯝ ꯊꯥꯗꯣꯛꯍꯜꯂꯕ ꯃꯇꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗꯁꯨ ꯇꯥꯡꯀꯛ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝꯒꯤ ꯂꯩꯈꯤꯕ ꯁꯛꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯆꯠ ꯑꯃꯗꯤ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 2ꯒ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯂꯂꯛꯁꯤꯗ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯝꯐꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕꯅꯤ ꯍꯥꯏꯅꯤꯡꯗꯦ ꯁꯦꯟꯇꯔꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ